Howjik state asida thokliba tangdu leitadaba phibam asi loisinaba governor na thajaba pirakle NPP Joy Kumar. Lamdam asida howjik oiriba tangdu leitadaba phibam asiki matangda waroisin puraknaba National People's Party na ngarang Manipur gi governor Ajay Kumar Bhalaga unaduna wafam kaya khanakre loinana governor gi maikaidagi so NPP na thangkiba wafam sing tabakda onthoknaba thajaba pirakle haina NPP gi state president Y.KHEMCHAND na phongdorakle governor ga unaruba aduga mari lainana ngasi nawram thongda leiba NPP gi office da pangthokiba pawgi mefam amada Y.KHEMCHAND na hai thoklibi irang asida maruina nakalani mangna khuda khulai paiduna leiriba makai tangdu leitaba hanjilakpa ngamloi irang asi makha sangtharaknabagi damak laukhalakpa pambai singi manungchana illegal army sing khomgatpagi thabak governor na paikhatlagani haibagi thajaba pirake thabak asi chatharakpada masana khangna illegal army sing lainga ki authority da surrender tawrakpa singi matakdadi logi action amata lauroi amadi masana surrender tawraktrabadi security force na kulaya konana faraba singi matakta logi matungina chapchaba thabak ching lokhatkani haiki Lobukta asiba hachang ama Leiramle ngarang numidang pung 3:30 rom taba matamda Chandel district ki Uncle Jayang haina khangnaba mafam amagi lobuk amada miyoi ama siduna Leiramle hairi asiba hachang adu manak nakpada leiba khunja singna thengnarakpadagi Chandel police station da pau pirakpadagi police ki team ama chatuna yengchingi hairi masigi matungda police ki kangbuna forensic expert ki kangbu kauduna yengsilaba matungda asiba hachang adu laukhatlaga Jennings ki morta thangre hairi Howjik fawbagi oina siduna Leiramlibi miyoi adugi chapchaba masak maming leifam khangba ngamdri asiba hachang adugi manakta yugi chekhau ama taduna leirami masada acho apangi dakpam amata leiramde miyoi adu matawgramna siduna Leiramlibanu haiba howjik fawba chapchana khangba ngamdri hairi athuba matamda MLA sing punna faminaduna anoba lengak ama semnaba honaragani Y.KHEMCHAND Manipurda President rule thamduna suspended animation thangraba numit 6 nigi matungda ngasi BJP gi MLA kharana party asigi Manipuri President oina Thaupuribi Sardate biga unaduna wari sanakre hairi wari sanaba asi ngasi nungtil pung 2 rom tarakpa aduwaida BJP gi MLA sing adu nitaipa chutekta leiba BJP Manipur gi office thambal changlenda tunglaki President Sardate biga wari sanaba Thambal Changlenda lakiba BJP gi MLA sing adudi Singjamai AC gi MLA Yumnam Khemchand Thabal AC gi MLA Karam Siam amadi Lamlai AC gi MLA L Ibomchani MLA ahum asina Thambal Changlen hek yaurakpaga paumi kharana hojik Manipur gi rajniti gi ahongba kari lakadagi haina hangba wahangda hanagi minister Y.KHEMCHAND phongdokibadi Nongthoma N.BIREN Chief Minister from thadokraba matung BJP gi MLA sing punna faminaba ngamdana lakli athuba matamda MLA sing punna faminaduna anoba lengak semlagani haina hanagi minister Y.KHEMCHAND phongdokre hanagi kugi former chief minister na resign hek tawgibudagi koi MLA sing si amukta punna amri hanadi kugi kugi leader of the legislature leningedadi any issues of phammaga punna khannaminabani but resign tawgibudagi kugi leadership president oire aduna koi myamsi amukta punna kaulga phaminanaba haibani so atu matam lepa ani MLA sing ma tele ma da ba leitawagi ofum ma leibisa leibagi ai ado khoi su khabar pa ta he to ado makte leide da BJP ga MLA sing ama to lei habi abo lei ado habi tongan game ta bisu si tongan game ta ai ju khabar da hi sang ti kan din ato regional party ko form toy wali ma lai ma si khamai kayam chum sa ato regional party ma form to boy dudi oi to pa ya ba na ti da kana ato khoi di ta ba di dikti do kana ko na khalam ba yauraga di madu oi mangda mangla dan mu anu leader khan si center gi responsibility tambi adu si matam yam lawri si kari maram gi matam yam lawri si matam yam kana lawu dina ti da ko center na matam ngai ko hari ko adu bakari ko ta hari ko liti so koi punna phaminara kanda kamai to si ke do si adi sarkar ma nongna kamai sem si ge do wari sana dani punna phaminara sida kuki ge MLA ga lai ge bisu yaw budi chance le hadi phaminara sida ga gi adu makti hojik laidiba kanogi situation sina lak kisu ya giroida anoba government lab sida anoba leadership sinba yabi ko thokka laigada sana basi kanogi center gi leadership sina hairas no do hi party president na center ka ga kar host ko ji kya mo kuin sang gi da adu su akoi hen khana kanda hairagi MLA LM Khaote na Churchandpurda airport sabina ba haijakipa civil aviation minister na ayaba pirakidrei Union Minister of Civil Aviation Ramohan Naidu Kinjarapuna Churchandpur district ki Lamkada Greenfield Airport ama sabinaba Churchandpur AC ki MLA LM Khaote na thakiba chithi amagi paukum piraduna hojik fawa Manipur state asida chalairiba Airport Authority of India na hairiba ministry asida
Churachandpur district ki lamkada Greenfield Airport sanabagi proposal string laktaba maramna ministry asina nauna airport sabagi khanaba leite haina pakum piraki. Lakiba khulai surrender to governor Thakun Fajalaglaba Manipur ki crisis asigi khudong chaba lauduna sing amasung tampaki lamda leiba mioi sing maruina nahasingna state army dagi masing yamlaba khulai sing amadi nongmai maru sing lut tawduna irang achida sijinabagi mamita ki basi yana laibak thibani maram asina state asida tangdu leitaba amadi santi hanjil halangna ba honabada sing amasung tampakta leiba naha singna hairiba khulai sing asi niyam kaina paiduna violence oiba mawongda sijinaba leptuna mari leinaba state ki authority da surrender taunaba Manipur ki governor Kumar Bhalana miyamna phongdoragdi hiramasiga mari leinana Directorate of Information and Public Relations ki director ND Uttam Singhana khudek piduna thadrokpa chirol amagi matung ina hairiba khulai sing ase pairiba mioi singna numit 8 ni gi manungda mari leinaba authority da surrender tawraktrabadi makhataba ain gi oiba akanba action lokhatpa hauragani hairi BJP manungda kem tawba leite N.BIREN BJP MLA singi manungda kem tawba leite MLA kudimak state asida ingtapa tangdu leitaba hanjil halangnaba yamna kanna honari haina hanagi chief minister N.BIREN phongdokre wafam asi N.BIREN CM famdagi resign tawkraba matung amadi state asida president rule lakraba matungda ahanba oina the press na lawba telephonic interview amada phongdokhibani mahakna ha state manungda Biren gi michang natraga Biren yadaba singi kanglub haina kaidoktuna kem tawba leite MLA sing state asida ingtapa amadi mahausa ki punjida hanjil halangnabagi damak paikhatpa yaba thabak khudingmak paikhatnaba honari BJP ki lusingba singi maikaidagi state asida anova political outfit ama sembagi wafam karisu leite BJP na Manipur gi damak tawba yaba khudingmak amata watana tawki state asigi ngamkhai gi apunba saktam kaihandana ngak senduna thamnaba thabak makhata na paikhatkigani State BJP ki manungda kanglub ani khaidoktuna state asida leiriba issue loisinaba honadrabadi party dagi tokhaiba masagi oiba regional political party ama semlaba yai haiba wafam lakna kraba matungda phongdokibani China gi security sing Myanmar da mathau tawba yanaba law ama Myanmar juntana chanahanba hokre Chinese private security organization sing Myanmar da leiduna mathau tawba yahangadaba private security services law ama Myanmar military juntana haukiba lebak popa numitagi lebak asida chanhanba hohankre Myanmar na Beijing ki interest da bank amadi road initiative ka mari leinaba project sing da Chinese private security organization sing Myanmar da station tawduna leiba yahanaba military junta asina private security services law asi chanaba hohankibani mamang tahigi October 12 da China amachong Myanmar anigi marakta joint banker security company ama linkhanabagi matangda memorandum of understanding ama sign tawnakraba matung tha marigi matungda anoba law asi chanaba hokibani law asina foreign companies singna license ki apply tawbagi ayaba piragasu tasengbadi junta ga mari leinaba thabak thoram kharegi damak maru oina China da khudongchaba pinaba thorangni Myanmar da paikhatliba Chinese project sing amade business sing ngak chenbaga loinana masida thabak tawriba sing ngak chenaba Beijing na Myanmar military junta da pressure pirakpaga loinana joint banker security company ama lingnabasu propose tawrakibani Prime Minister Manipur da langnaba dam chisina open invitation tawkre Delhi mitai coordinating committee ki mihut kangbu amana Prime Minister office ta satuna Prime Minister Narendra Modi Manipur da lakpinaba memorandum amaga loinana open invitation tawkre Thasigi kunmari amasung kunmanga da Assam da pangthokadaba summit amada saruk yagadawriba Prime Minister Narendra Modi na Manipur da chu laknaba open invitation adu tawbani ngasi Delhi da leiba PM office da memorandum amadi open invitation piba duda DMCC ki convener organization secretary amadi DMCC ki women wing gi wangang loisu saruk yaki DMCC ki maikai dagi pisan kiba memorandum aduda Manipur da thokliba matam changlaba irang asibu laksin bangamdaba Union Home Minister Security Advisor amasung Unified Command ki chairperson from lokthoknabasu Prime Minister da takshin ki hainasu DMCC ki media coordinator na thadropa chirol amada hairi Arambai Tengol ki PRO Robin Mangang khwarpamdagi adela khochage India Pakistan landa Rajasthani youth kaya Kashmiri youth kaya makuda khulai pairaga Indian Army ki mateng pangki India nga ki makoi ki matakta case amata lokhatkide Manipur ki issue achisu India ni ngaklibase illegal immigrants narco terrorists singna landarakpadagi
Leibakpu thamoi sena nungsidaba youthsingna paisa chiki fangdana khulai paiduna external aggression dagi ngaktoki makoi asi fangadaba nate India amadi Manipur government na khwaidagi wangba award pibigadabani matamduda khulngakpana laukiba achoba thodang sing adu lauramdraba hauji Kangla da Kuki gi Phiral Pairamba su yai